Kurumjari, SKTV News po yung biri wapum na magpu merinaw inam na taram na ukchari, ahan bada maruay ba paupizari. Manipur da kidney transplant taw kibapun na miyoy chama marifu mga sukre, nupagi oy na kidney transplant taw bagi chang, hengalakli hay na Health Services ki Director Dr. Chambo Gonmay na hayri. Jahi nauri binipi macha amada mobile phone dagi yang haidaba picture utsaluba miyoy ama police na pokso ek ki makada case pandu na fagatke. Amasung khangembam Shanita Misigi JSC na ngasi ahi nongyay dagi Philippine General Strike Kokibadu Manipur gi Integrity Unity Day gi yenglaga matam khara yekhoke. Anggadan Jivan Sanjivani Abhiyan campaign ki makhada state ki thak tatara mangarak suba Indian Organ Donation Day lisingani kunmanga gi palan thoram ngasi all lambulan de leiba Hotel Imoles ke Venkit Hall da pangthokre State Organ and Tissue Transplant Organization Soto amadi Directorate of Health Services Manipur na sintuna pangthokiba thoram aduda organ transplant tawbada mai pakraba miyoi singda achamba khudol piduna pungning thogutki Tharunga Mari Lenana Health Services ki Director Dr. Chambo Gonmain Hai Miyoi bagi punsi kanbada organ donate tauba asina Malemda kathokpa singi manungda khwaidagi chawba kathokpa amani Organ donation gi mapani hainariba Thomas Earl Stargill na haudoklamba organ donation asi ngasidi yamna maru oina launarakli Organ donation da Manipur no Northeast ki oina khwaidagi faba state oibagi mana anirak phanglakpa ngamkre makhata na miyambu hiram asida wakhal tahan bachangi Dr. Chambo Gonmay na makatara duna hai miyoy amana mit udabagi awaba lerambadu pukchil chawraba kanagumba amana ai donate tawrakpadagi malemgi fazaba sing uba phanghanba haiba asi donor adugi achauba kathokpa amani masigi mathakta miyoy amana siraba matamda lemna mangkigadaba organ sing kanagumba mathau taba miyoy amada kathoklamlabadi miyoy kayagi punsibu su kanba ngamgadawribani organ donate tawduna miyoy bagi punsi kaya kalliba miyoy singbu aikhoina awangba thakta ikai khumnagadabani Manipur da kidney transplant tawba miyoy chama marifu manga sure masigi manungda nupina chama kunhundoi ni aduga nupana yankhai mari ni Nupagi oinadi kidney transplant tawbagi chang hengalakle hainasu Dr. Chambo Gonmay na fogdoke. Jahi nauribi nipi macha amada mobile phone sizinaduna yenghaidaba picture utsiluba miyoyama police na fagatre police tagi fangba pawgi matungina Imphal East District ki Wangkhai Mayur Leirak Machindagi thawngamba kaisam chahi kunhumdoi hairiba miyoy asina ngarang uripok mai kairom da school chatpa chahi nauribi nipi macha amma khamlaga mobile phone da yawba option picture utlubani hairi thawdogodugi matang da thangalakpu wakadamaga mari lenana police na thawngamba kaisam hairiba miyoy asi fagatpa ngamkibani faraba miyoy asi gi mathakta pokso ek ki matungina case ama lokotuna makhatana thijinba hokri hairi Mamang thagi kunipan da Thobal District Hospital da angang unaraba matung laibak thiba thodok amada leikitrabi maibam ongbi khangembam samita misiga mari lenana semkiba JAC na changsin gani haina tawramba pungni funipan gi general strike matam kharagi oina yeithokre JAC against killing of khangembam ningol maibam samita tekcham Thobal District na misi asiga mari lenana ngasi ahing nongyai dagi lakliba tang mangagi ahing nongyai fawa Thobal District ta pungni funipan gi general strike chatharagani haina ngarang lautho Kibani. JAC asigi convener S. Jameson amadi Chairman KH Merato B. Leima anina ngasi thokpo chirolamana Manipur gi Integrity Unity Day thoram leiba maramna JAC amadi leikai gi club amasung maira paibi na amatoina yanaraba matung general strike asi yeithok na bawarep lawrakpani adumoinamak misi asigi matang dalaingak na inquiry gi report chayolamagi manungda pinaba Kiba matam adugi matungina chap chaba wayelama fangdrabadi JAC na leibak miyam amadi CSO singaloina na akan makongjang sangsilagani haina cheroladuna makatarakli Manipur asi masagi constitution leiduna maning makhatamna palamba leibak among oiramlabasu ngasi di voter oiriba miyamna constitution ki wahan thok khangdaba mihut thagat lubana Manipur ima maithak ta famle haina Manipur People's Democratic Front MPDF ki secretary Sapam Samungau na phongdokre
Mezakhulda leiba Manipur Press Club tanga si pangthokiba paugi mifam amada sapam samungona makhatara duna hai voter oiriba leibak miyamna vote ki matamda wakhal khanthaba tawdana khangna chanabani sel pirabani amadi pija pithak tawrabani haiduna vote pirubagi mahaina ngasigi lamda masigi lifeline oiriba national state highway singda chatpa yadaba khakta datana square kilometer Lising kunithoi chahum kuntaret khak pak sauba lamda masida ning tamna chatpa ngamdre haiki Masida natana democracy chatpa leibak amada miyamna teng thabagi mahut kutum singduna achumbagi damak kathok minaduna constitution na miyam da piriba right sing manghal loidaba miyambu chap manaba mityeng da yengba ngamgadaba mihut sing thagalasi haina su samungawna makhata ke Manipur की बॉर्डर प्रजा सिंचे कयाम यामना साथीबो ओइगेदा इखोइना थागलिबे मियुसिंग असे असिना सरकार से सेमदोरिबनी मकोइना शासन तौदोरिबनी हाइबिदि उंग काव कावे कावरमिना कैदौरे आई हिंबगी हक फौक लेत्रे मसे मणिपुर की बॉर्डर प्रजा सिंग खंग जानते हाईवे द लिसांग सिना मतम ककबी इकोनॉमी ब्लॉकेट प्रजा इखोइ से ngayo chapuda thamaga sananingba मीसिंग सानदन तौले कनाना थोले वोटर प्रजा सिंगना थागलिबा मतिक चाद्रबा अनफिट अदुमो ओनरेबल सिंग अदो अदुना थोलिने मदो वोटर प्रजा सिंग खंगे भोना भोनी चावरगा थौरगा लोरे अरे मारी युबी थपंगमी चाक पिजबंगमी दना अदुमना थागलगा संविधान खंगदबा हाउ टू गवर्न स्टेट गवर्नमेंट अदु खंगदबा मयामा थागलकन तौबदगी ngasiदी मणिपुर से सलाक सारे Thasigi Mapanda Pangtokadoriba International Day of the World Indigenous Peoples Kamari Lenana. State asida sunumidasida International Day of the World Indigenous People Palantawani Haina Sadul Tribe Demand Committee of Manipur STDCM na fongdorakli. STDCM ki Publicity Secretary and Deveshwar nangasi thadoraki bacherolamada August ki Mapanasi World Indigenous Peoples Day Palantawna United Nations General Assembly na kumja lising amachamapan marifutara marigi December da warip lawki jahi asigi oina UN gi theme Indigenous People and AI Defending Rights Shaping Futures asigi makhada SDTCM gi local theme The Future of Indigenous Meitei Tribe of Manipur haibasida jahi asigi World Indigenous Peoples Day palan tawgadi Palan tawbaga loinana mitai asi Manipur gi Indigenous people ni haibadu malem gi miyamda hena khanghanaba honagani hairi numidasigi palan thawra Manipur Press Club ki thangjing hall da pangthokani haina cherolasina makhatari Ngarang Manipur gi pauche sing da yaurakiba pau amada Manipur Police ki team amana Kakching District ki Wabugai Mairen Bam Laikai dagi Yumnam Sushinta Kumar chahi kuntaruk hairiba kaderama mayum dagi 7.65 mm gi pistol amaga maruni pan ga konana fare haikiba MUSC People's Revolutionary Party of Kanglaipak Pripak amasung masigi lanmi sanglup Red Army Arega karigumba hiram amatada mari lenade haina aina thinkrabal holup Pripak na sengdorakli Lubasigi Publicity Officer Mangal Khumana Kuriek Piduna Thoraki Bacherolda, Manipur Police ki Mahu Sadage Hainaduna Laklaba Semjin Chazin Bagi Haina Biadu, Nohona Amuk Mati Fongdopagi Kudam Ni Haina, Cherola Sida Palakli. Diesel auto thauduna nomagi hinnaba imung manung puriba auto driver bu tamthina furakiba thaudokpu yaning de haiduna ngasi mayang langjing semgat sagat nupilup amadi uripo kangchup road auto mega diesel association ukramdagi member singa punna mayang langjing tamang community hall da sinthalep tuna wakat mifam chathakre ngasi gi wakat mifam adu sarugi akhibe mayang langjing Semgat Sagat Nupiluf ki member Khoirom Sanatomina Fongdurakibada, How Kibata, July Gitang Kun Mangada, Uripo Kangchup Road Auto Mega Diesel Association Ukramdagi President Thangjarakpam Bogeshwar Sahi Nifu Mangana, Imphal dagi Mayang Langjing Auto Parking tam na halakpada, Parking adumak tadalekay do dagi Thaudam Romes Jahi Kun Manga Apokpa, Thaudam Rome na Thaurakpa 2-wheeler ga, Tengzin na badagi, Gari animak karasok na ke, Thaudo da Thaudam Romes na Thangjarakpam Bogeshwar bo, Kut thadu na fubadagi Hauzik, Jenims Hospital da laikat nari. Thaudo wasi lotion na bamayra paibi sing na hairubada, Thaudam Romes ki imung na tauning ba taurau court ta theng naragani hairakpa si laibak tibani, Thaudo da gari animak khara khot panatana ka hena sogapan yaubanate, Karishuna taba Thaudo wasi da Thaudam Romes na kut hekta thaduna, Mioy amabu hospital da laikat nahan bahay basi yaning de.
ꯑꯊꯨꯕꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯌꯦꯜ ꯄꯨꯔꯛꯄꯗ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯒꯥꯔꯤ ꯍꯥꯏꯕꯁꯤꯗꯤ ꯑꯍꯟꯕ ꯂꯩꯔꯁꯨ ꯌꯥꯏ, ꯁꯦꯝꯃꯁꯨ ꯌꯥꯏ, ꯆꯥꯝꯃꯔꯛ ꯂꯩꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤ ꯍꯥꯏꯕꯁꯤꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯃꯨꯛꯇꯪ ꯁꯣꯏꯈꯤꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐꯇꯨꯃ ꯂꯣꯏꯔꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯊꯦꯡꯖꯟꯅꯕꯗꯨꯗ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯊꯧꯗꯥꯡꯒꯤ ꯔꯣꯃꯦꯟꯒꯤ ꯃꯆꯥ ꯔꯣꯃꯦꯁ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯈꯥꯝꯕ ꯐꯥꯎꯕ ꯌꯥꯗꯦ, ꯃꯥꯅ ꯑꯈꯥꯝꯕ ꯃꯤꯁꯦ ꯆꯣꯡꯖꯟ ꯄꯨꯕꯅꯤ, ꯇꯁꯦꯡꯅ ꯁꯣꯛꯑꯒ ꯇꯥꯔꯒ ꯂꯩꯔꯕ ꯃꯤꯗꯣ ꯍꯟꯖꯟ ꯐꯨꯅꯕ ꯃꯥ ꯍꯣꯠꯅꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯃꯇꯨꯡꯗꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯣꯛꯑꯒꯁꯨ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯌꯥꯁꯟꯅꯅꯕꯒꯤ ꯐꯤꯕꯝ ꯑꯃꯠꯇ ꯎꯕꯤꯔꯛꯇꯕꯁꯦ ꯃꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯈꯖꯤꯛ ꯄꯥꯡꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯅꯦꯛꯑꯒ ꯈꯨꯅꯦꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ, ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯋꯥ ꯂꯧꯗꯦ, ꯑꯩꯈꯣꯏ ꯇꯧꯅꯤꯡꯕ ꯇꯧꯅꯤ, ꯀꯦꯁ ꯇꯧꯅꯤ, ꯃꯣꯏꯅꯁꯨ ꯇꯧꯅꯤꯡꯕ ꯇꯧꯖꯅꯨ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯐꯥꯎꯕ ꯄꯨꯂꯤꯁꯇ ꯐꯣꯡꯗꯣꯔꯛꯑꯦ ꯃꯣꯏꯅ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ ꯍꯧꯖꯤꯛꯁꯦ ꯑꯅꯥꯕꯁꯤꯒꯤ ꯆꯞ ꯆꯥꯅ ꯃꯁꯥ ꯐꯗ꯭ꯔꯤꯐꯥꯎ ꯂꯥꯌꯦꯡꯍꯟꯅꯤꯡꯉꯤ, ꯄꯦꯁꯦꯟꯖꯔ ꯄꯨꯔꯤꯕ ꯗ꯭ꯔꯥꯏꯚꯔꯅ ꯁꯣꯏꯈꯤꯕ ꯉꯥꯝꯈꯤꯕꯗ ꯗ꯭ꯔꯥꯏꯚꯔꯗ ꯇꯥꯏꯅꯕꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧꯕꯗ ꯁꯣꯏꯈꯤꯕꯅꯣ ꯑꯆꯨꯝ ꯑꯔꯥꯟꯁꯦ ꯉꯥꯛꯅꯔꯒ ꯑꯔꯥꯟꯕꯗꯨꯅ ꯒꯥꯔꯤꯕꯨ ꯁꯦꯝꯕ ꯑꯣꯏꯔꯣ, ꯅꯥꯔꯝꯃꯒꯅ ꯂꯥꯌꯦꯡꯕꯕꯨ ꯑꯣꯏꯔꯣ ꯇꯧꯕꯤꯔꯒ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯅꯤꯡꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯉꯥꯛꯅꯕꯒꯤ ꯔꯨꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯊꯝꯍꯟꯅꯤꯡꯉꯦ꯫ Public Health Engineering Department PhD da casual master role oina chahi 52-53 rom thabak tawraklabasing work charge oina appointment order thokpiu haina All Manipur PhD Worker and Employee Association ki President Sapam Samungong na phongdorakli ngasi Manipur Press Club ki thangjing hall da pangthokhiba pawgi mifam amada Sapam Samungong na makha taraduna kum lising ama chamapan marifutara mapandagi lising ani kun mangagi February taranithoi fawbada lengak na nong mata mityeng changbidana phangpham thokpa employee amagi hak fangdana casual master role kaya thabaktagi pothaki amadi lauthokki loinana work charge tagi work charge confirmation fangdana thabaktagi pothakraba chaurakna employee chatret supna ahumgi damak governor in council na akhanaba scheme ama paikhatpa mathau tai laibak thibadi contract basis ta interview tawduna appointment piduna thabak tawriba grade 3 amadi 4 ge employee sing asi department ki vacant post lakpa matamda makhoibu regular employee oina pifam thoi maram asina constitution of india na piriba employee singi hak governor in council na phanghanbiu essential service maintenance act 1976 manipur essential service maintenance act 1948 amadi Manipur Essential Service Maintenance Amendment Act 2010 gi wahanthok Governor in Council na lehenbiu haiki ꯏꯪ ꯁꯣꯛ 1958 ꯂꯩꯔꯝꯕ ꯁꯔꯀꯥꯔꯗꯨꯅ ꯀꯦꯕꯤꯅꯦꯠ ꯁꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ ꯏꯝꯄ꯭ꯂꯣꯌꯤꯒꯤ ꯃꯃꯤꯡ, ꯗꯦꯠ ꯑꯣꯐ ꯕꯥꯔꯊ, ꯑꯥꯗꯔ ꯅꯦꯝ, ꯄ꯭ꯂꯦꯁ ꯑꯣꯐ ꯄꯣꯁꯇꯤꯡ ꯀꯔꯝꯕ ꯃꯇꯝꯗ ꯊꯕꯛ ꯆꯪꯉꯛꯏ ꯃꯗꯨ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯔꯒ ꯊꯥꯒꯠꯂꯛꯑꯣ, ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯋꯥꯔꯀꯔ ꯑꯣꯜꯂꯒꯦ ꯍꯥꯏꯗꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯏꯪ ꯁꯣꯛ 1959ꯗ ꯁꯦꯡꯁꯟ ꯄꯣꯁ 900 ꯊꯣꯛꯑꯦ꯫ 900 ꯊꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯗꯨꯒꯤ ꯏꯟꯖꯤꯅꯤꯌꯔꯅ ꯃꯤ 934 ꯋꯥꯔꯀꯔ ꯑꯣꯟꯊꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯑꯣꯟꯊꯣꯛꯄꯁꯤꯗꯩꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯗꯕꯅꯤꯅ ꯄ꯭ꯂꯦꯁ ꯑꯣꯐ ꯄꯣꯁꯇꯤꯡ ꯌꯥꯎꯗ꯭ꯔꯦ, ꯑꯗꯒꯤ ꯏꯟꯀꯝꯕꯦꯟ ꯑꯣꯏꯔꯤꯕ ꯏꯝꯄ꯭ꯂꯣꯌꯤ ꯑꯗꯨꯒꯤ ꯑꯄꯣꯛꯄ ꯌꯥꯎꯗ꯭ꯔꯦꯕ꯫ ꯌꯥꯎꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯗꯅ ꯏꯔꯦꯒꯨꯂꯔꯤꯇꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯦ꯫ ꯑꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯁꯨ ꯑꯣꯜꯂꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯋꯥꯔꯀꯔ ꯀꯟꯐꯥꯔꯝ ꯊꯣꯛꯑꯦ꯫ 99ꯗ ꯋꯥꯔꯀꯔ ꯑꯣꯟꯕ ꯁꯤꯡ ꯑꯗꯣ ꯃꯗꯨ ꯉꯁꯤ ꯋꯥꯔꯀꯔ ꯀꯟꯐꯥꯔꯝ ꯇꯧꯔꯦ, ꯃꯣꯏ ꯄꯦꯟꯁꯤꯟ ꯐꯪꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 99ꯗ ꯋꯥꯔꯀꯔ ꯑꯣꯟꯕ ꯌꯥꯍꯧꯗ꯭ꯔꯕ ꯀꯦꯖꯨꯑꯦꯜ ꯃꯁꯔꯣꯟꯁꯤꯡ ꯑꯁꯦ ꯃꯈꯣꯏꯁꯦ ꯋꯥꯔꯀꯔ ꯑꯣꯟꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯣꯏ ꯀꯟꯐꯥꯔꯝꯒꯤ ꯕꯦꯅꯤꯐꯤꯠ ꯄꯤꯕ ꯇꯥꯏꯌꯦꯕ꯫ Punna hingminaba marup waitona lamdam asigi kaitharakliba aying asagi khaldagi ngakthoknanabagidamak nomaijing khudingi leptana chatharakpagi saruk ama oina ngasisu waitondagi pangai tariba lambigi mataida mamangi chahida thakiba u charasing makhatana hingnabagi semjin sajinkre loinana hauba ngamkhidraba pambisingi mahutta anoba pambising thajinbagi thauram pangthokre amadi lambigi mataida haujiliba napising bising kokthokduna jungle cutting hida kapthokpagi thauram su pangthoki irei chapupna makna sui sagi bagi mafambu ahangba matamda uchara amamamtang oirabasu thajinbiu afaba malem ama ohenbada punna saruk yaminasi haina punna hingminaba marup waiton gi maikaidagi appeal tawrakli
Thongam Mondum Reserve Forest ki manung chanba Lorong Konjil gi Chingyang Uyung Pareng Haubida Mamang Thagi Kuntareta Miyoi Kharana U Pambi Singan Lambadagi Forest Staff Singna Faduna Indian Forest Act 1927 gi Makada Action Lokat Kraba Matung Ngasi Forest Department na Kunja Singaloina Uchara Singh Thazinkre Thawal Forest Division gi DFO Dr. Leisang Them Jisili gi Miding Makada Kakching Forest Range ki Range Officer Huidrom Sundar na Luchingba Forest Staff Singamadi Wangu Bid Office ki Bid Officer Longjam Ramananda Yauna Chathakiba Uchara Thaba da Green Ground Academy gi Mahiroi Singh Oja Singh Mera Paibi Amadi Wangu Laifum Kunau gi Koiba gi Kunja Singh Susaruk Yaki Ngasigi Uchara Thaba du Mari Lena Kakching Forest Range ki Range Officer Huidrom Sundar na haikibada upambi kayayan thatuna chingasigi saktam kaitharakpa asibu kannabagi pandamda ngasigi uchara thabagi thabagasi pangthokpani aikhoi u thasi u hinghansi kaitharakli bai khoi gi mahausa gi khalasi aikhoi puna gyan taminaraga ngakminasi haike u thaji department support toroke mayam khun mayam pullaga chmane joli to bose makha ta na ju mung toroka mathang di adum katukaran to ba jawra ka su pau pipiro department na matam sana tugi an go thapolo khojage Bharat Swabhiman Trust amasung Patanjali Yoga Samiti Imphal West na hawbam marak chingtham laikai Patanjali Yoga Center ga khusam naraga upambi thabagi thoramama ngasi ayuk hawbam marak chingtham laikai da pangthokre ngasi ki thoramadu da chawrak na upambi chama hena laikai asi ga koibada thaki Trust asina kumlisingani tarataruk tagi Imphal West ki mafam sing da leptana upambi thabagi thoramasi chathaduna lakibani ngasi ki thoramadu da Bharat Swabhiman Trust Manipur State ki Organizing Secretary Dr. L. Haridas Imphal West District ki Prabhari Yoga gi Oja Singh amadi Yoga Sanaroi Singh na sarugya ki haina Bharat Swabhiman Trust Imphal West District ki maikai dagi District Prabhari M. Charanna ngasi thokpo cherolamana haire Manipur da COVID-19 ki active case masing supna gi ani da hanthakibaga loinana ngasi miyoi tare test tawkibada miyoi amata COVID-19 positive oiba thengnakre miyoi taret adu Imphal East District tagi miyoi ani aduga Imphal West District tagi miyoi manga oiki leina asidagi naba faduna ngasi miyoi ahum discharge tawkhiduna ngasi fawbada puna miyoi chahum yankaini thoi discharge tawkre handaki lecture asida Manipur gi oina ngasi fawbada puna miyoi listing ama chamanga tarataruk test tawkhibada miyoi chahum yankai mari COVID-19 positive oikibani leina asina maram moiraga ngasi fawbada miyoi amata laikidaba yaudri Hauzik amuk sanabagi pauda Ministry of Youth Affairs and Sports amadi Waku India Kickboxing Federation gi makhada Jiribam District Kickboxing Association sinduna Asmita Khelo India Kickboxing City League 2025-26 ngasi Jiribam District ki Babuparada leiba RK Sanatombi Devi Vidyalaya gi auditorium da pangthokre City level league ki manung chana Jiribam da pangthokiba competition adu haudokpagi thoramda Jiribam gi DC Krishna Kumar Jiribam Olympic Association ki President L Ranjit Kumar social activist and Buddha Chandra amasung Jiribam Jilla Parisad ki hanagi adhyaksha KH Janaki Susarugyaki Sanaroi Chamatara Rom na tongan tongan ba category ni panda Sarugyaki ba tournament asigi makong mathang tara ba Sanaroi Singda medal pidu na pugning thawatke Those who are interested to make their career in this kickboxing. I do hope this effort will continue and also bring some fruitful results. As I have been told that members and secretary of this association, they have also participated at national level. That's a really big achievement. Someone from our district is participating at national level. It means he or she is really having a potential and a knowledge to guide the youth. Miyambu cycle thawbagi hainabi ama leihanduna nongmagi suksoi soidana cycle thawanabagi pandamda haudokiba Sunday on cycle gi thoram ngasi Sports Authority of India gi Special Training Center SAI STC Kumalampak Imphal amadi Postal Service Imphal anina punna sinduna pangthokre thoramadu da Imphal Post Office ki Postmaster L Radhesham nahai ngasi pangthokliba cycle thawbagi maru oiba pandamdi cycle thawbana aikhoi miyobagi hakchang fali cycle thawbana aikhoi gi akoibagi phibam asibu senghanbata natana sel thumgi phibam su fagat hali
Maram aduna mahairoi-sing yauna aikhoina thabak chatpada yariba makhai cycle sizinasi masina aikhoi miyoibagi hakchangda narakadaba lainatina kayadagi ngakthokpata natana hiram kayada kanaba piba ngamgani haina phongdokhi ngasi pangthokiba cycle on Sunday aduda Sai STC Imphal ge center in charge L Ramani Chanu loinana center sigi mahairoi coach amadi postal service Imphal gi staff singna saruk yaki नादे येक्तनबगी हचांग फन लेनबगीदमक्ता अचौबा थौदांग अमा साइक्लिंगना लौई हाइबसिमा सिगी वाखलोनसी थंबीबनी इंडियागी प्रजासिंगसी हचांग फन नादे येक्तना लेननबगी पांदमदा अखोगी मरी लेनब अथॉरिटी सिंगदा संडे ऑन साइकिल से यामद्रबदा हप्ता अमंगदा अखोगी फिटनेस का डोज आधा घंटा रोज हाइदना यामद्रबदा अखोइना नोमगी ओइना पुंखाय ममतंग साइकिल थौसी फिटनेस की कादाबसी लौमिनसी हाइबो वाखोलनसे ऑनरेबल यूनियन यूथ अफेयर्स एंड स्पोर्ट्स की अखोगी मिनिस्टर मनसुख मंडावियाना 2024 की दिसंबर की तांग 13 हौदोखिबनी ngasi state asida oikiba aying asagi pawmu pizari ICAR Regional Center Lamphil Patagi fangba report ki matungina ngasi state asida khwaidagi sabagi chang Celsius degree 19 aduga khwaidagi ingbagi chang na Celsius degree 19.8 manga oiki nungsita awai sing manilgi chang na ayukta chada marifut tara manga amasung numidang wairamdana chada humfutara mathoi oiki nong chubagi chang na millimeter 3.3 oiki nakalamoromda Meteorological Center Imphal nangasi Imphal East, Imphal West, Thobal, Kakching, Bisnupur amadi Kangpokpi district ta yellow alert lauthokpaga loinana district sing asigi mafam kayada akan mamongda nong churaba yai hairi hayengi oina tampaki district sing yaudana Tamenglong, Noni, Jirivam, Fairjol, Churachandpur amasung Chandel district ta yellow alert lauthorakli lakliba tang manga gi oina Myanmar ga tainariba Manipur gi Ukhrul, Kamjong, Tengnaupal amasung Chandel district ta yellow alert lauthораktuna mafam kayada akan manong churaba yai hairi Hausi garoi bada maru iba pausing amuka hana pizari. Manipur da kidney transplant taukiba punna miyoi chama marifu manga sukre nupagi oina kidney transplant taubagi chang hengalakli haina Health Services ke Director Dr. Chambo Gonmai na haire. Jahi nauri binipi macha amada mobile phone dagi yang haidaba picture utsil luba miyoi ama police na pokso ek ki makhada case pandu na fagatre. Amasung Khangembang Samita Misigi GAC na ngasi ahing nongyay-dagi punipan gi General Strike Kibadu Manipur gi Integrity Unity Day gi yang laga matang karayay thokre. Matang asida bulletin na solution jere Manipur miyam gi punsida khwaidagi hena maru oiba state asigi leibaga asigi amadi malim gi oiba I pausing gi damak SKTV News to bining ta duna lebiu pumna makpo muka hana khurumjeri.